Mspdcl gi maikaidagi state asigi awatpa power asi menkhatnaba West Bengal gi Farakka thermal plant gi 100 megawatt lainaba cabinet na ayaba pire thabak paikhatpa hore hairi masigi mathakta renewable energy dagi 50 megawatt power lainabasu mari lainaba authority da proposal thakre haina Mspdcl gi MT Mangsatabam Rabina Fongdokre Nitai Pachutekta Leiba DIPR gi auditorium da DIPR na sinduna pangthokpa mid the press ki thoramda wafam asi phongdokhibani thoram adu da MD Rabina makha taraduna state asida nongching ki fibam fattabana maram oiraga toina power disruption ki khudong chadaba thengnari masi kokna bahaiduna sasi scheme gi makhada lupa crore yankhai mapan changna IED ama IED 1 amadi IED 2 Imphal area gi manung da leiriba 11 kV line asi medium voltage cover conductor gi cable da onthokna bathabak paikhat pa hore scheme asi gi makhada IED 3 amadi 4 valley gi saruk khara loinana ching gi district headquarters sing dasu MVCC asi onthokna ba proposal thakre hairi smart meter ga mari leina ba wafam thamladuna MDS na smart meter panba gi matangda complaint kaya leiraga su ngasi fawba Mspdcl da ai bacherol amata pirakpa leitri nungaitaba amadi pen daba leirabadi company da ai bacherol pibiraku asoiba yawrabasu yengsin minasi hairi MDS na makhatana Imphal area da ahan batangka ki oina smart meter lakh amaga lising yankhai mari panabagi target thamli masigi manungda smart meter lising humfutara panba ngamkhre smart meter panbana hana palamba prepaid meter dagi charges hele haibagi wafam asina yamna hena maru oiri hairaduna smart meter na consumer singdagi hena charge tawbagi wafam leite smart meter na power consumption monitor tawba ngamhanbada natana power theft yengsinba ngamgani hairakli amaromda consumer singi hanagi connected load tagi anauba meter panba matamda hena palabadi charges hengani adubu asoiba si manak nakpa subdivisional office ta chatlaga chumthokpa yagani hairakli मोगी कंपनी दु पोलारिस है बुको मोने सप्लाई तो रेवे मीटर से CPRI अदगी NABL को नेशनल एग्रीगेटेड लैबोरेटरी दगिसु मोई सिंग दगिसु लोइना पास तोरगा अथाबा अखोइदे सर्टिफिकेशन ले मोगी सर्टिफिकेशन दु पायरा कांदा यारे हरा कांदा को पान म हुजबनी मीटर से कनेक्टेड लोड सिदा 2 किलोवाट ले रेबेना इगी 2 किलोवाट ले मसदा सोना पालापना 5 किलोवाट पंचले 5 किलोवाट पर मगदी 65 रुपीस माय फिक्स चार्जेस हेंगले हानगी ले मिबा 2 किलोवाट दु ले रेबे फिक्स चार्जेस दुगा आई 5 किलोवाट ले दुगा सानदबा गुंबा कइगुंबा अदुम थोक्तबसु नतेबा थोएबा अदुम सिंग दु सुम मैमना अनकपा सब डिविजनल ऑफिस अमदा चलगा दum करेक्ट तौबियानी